ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯃꯤꯡ ꯑꯣꯏꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖꯅꯂꯤꯅꯤ ꯈꯣꯝꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯉꯁꯤ ꯂꯥꯏꯒꯨꯔꯨꯁꯤꯡ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯣꯟꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯈꯣꯏꯔꯝꯖꯔꯤ ꯑꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯔꯥꯏꯇꯔ ꯃꯌꯥꯝꯁꯤ ꯄꯤꯛ ꯑꯞ ꯇꯧꯖꯔꯀꯥꯟꯗ ꯐꯤꯆꯔ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯍꯧꯖꯤꯛ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯇꯝꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯔꯤꯆ ꯑꯣꯏꯔꯕ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯏꯕꯤꯔꯝꯃꯤ ꯀꯅꯥꯅ ꯀꯔꯤ ꯏꯔꯤ ꯍꯥꯏꯕꯁꯤꯗ ꯏꯃꯥꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯕꯁꯤ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯍꯥꯛꯁꯨ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯝꯇꯪ ꯑꯩ ꯌꯦꯡꯖꯈꯤꯒꯦ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯉꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯄꯥꯎꯗꯝꯕꯤꯌꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤꯗꯤ ꯈꯤꯇꯪ ꯑꯃꯨꯛ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯥꯃꯤꯛ ꯑꯣꯏꯔꯤꯕ ꯀꯨꯏꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯑꯃꯝꯕ ꯖꯒꯠ ꯑꯃꯗ ꯃꯥꯔꯒ ꯆꯠꯄꯗꯧꯅ ꯇꯧꯍꯟꯕ ꯁꯪꯁꯥꯔꯗꯨ ꯁꯨꯝ ꯈꯤꯇꯪ ꯉꯥꯟꯊꯣꯔꯛꯄꯒꯨꯝ ꯇꯧꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯥꯟꯊꯣꯔꯛꯄ ꯍꯥꯏꯁꯦ ꯂꯣꯏꯅꯃꯛ ꯀꯩꯗꯧꯉꯩ ꯐꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗꯤ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯀꯥꯞꯄꯛꯄ ꯑꯗꯒꯤ ꯏꯟꯖꯦꯛꯁꯟ ꯄꯨꯊꯣꯔꯛꯄ ꯀꯩꯗꯧꯕ ꯑꯗꯩ SOP ꯉꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯁꯤꯚꯤꯛ ꯁꯦꯟꯁꯁꯤ ꯌꯥꯝꯅ ꯄꯣꯔ ꯑꯣꯏꯔꯝꯕꯗꯒꯤ ꯔꯤꯆ ꯑꯣꯏꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯗꯤꯜꯂꯤꯗ ꯁꯦꯀꯦꯟ ꯋꯦꯕꯇꯒ ꯇꯧꯔꯝꯕ ꯃꯑꯣꯡꯗꯨꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯈꯜꯁꯤ ꯀꯩꯅꯣꯝꯃꯗ ꯂꯩꯔꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯨꯝ ꯍꯟꯊꯔꯛꯇꯅ ꯂꯝ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯟꯊꯔꯛꯄꯁꯦ ꯃꯁꯤꯗ ꯑꯩꯍꯥꯛꯅ ꯑꯗꯨꯝ ꯀꯔꯤ ꯇꯧꯕ ꯌꯥꯔꯦ ꯍꯧꯖꯤꯛꯁꯦ ꯊꯕꯛ ꯄꯥꯏꯈꯠꯄꯁꯨ ꯑꯃꯠꯇ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯃꯁꯤ ꯃꯐꯝꯁꯤꯗꯅ ꯀꯩꯗꯧꯕ ꯇꯥꯏ ꯑꯗꯩ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯤ ꯇꯥꯔ ꯀꯩꯗꯧꯕ ꯇꯥꯏ ꯍꯥꯏꯕ ꯋꯥꯈꯜꯒꯤ ꯐꯨꯡꯕꯪꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯃꯨꯛꯁꯨ ꯄꯨꯡꯂꯦꯞ-ꯂꯦꯞꯄꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯍꯥꯛꯅ ꯍꯟꯗꯛꯀꯤ ꯃꯇꯝ ꯀꯨꯏꯅ ꯃꯪꯂꯛꯄ ꯃꯪꯂꯥꯟ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯥꯔꯛꯄ ꯁꯤꯗꯩꯁꯤꯗ ꯇꯆ ꯇꯧꯕꯁꯤ ꯂꯣꯏꯅꯃꯛꯇꯤ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤ ꯃꯔꯝꯒꯤꯅꯣꯅ ꯍꯥꯏꯕꯗ ꯑꯩꯒꯤ ꯃꯐꯝꯁꯤꯗ ꯃꯆꯥꯛ ꯃꯊꯨꯝꯁꯤꯁꯨ ꯌꯥꯝ ꯍꯦꯛꯇ ꯂꯩꯕ ꯅꯠꯈꯤꯗꯕ ꯑꯣꯏꯕꯅ ꯃꯌꯥꯝꯒꯤ ꯀooperation-ꯁꯦ ꯁꯤ ꯑꯗꯨꯝ ꯂꯧꯔꯒ ꯑꯩꯅ ꯈꯤꯇꯪ ꯇꯧꯖꯅꯤꯡꯕ ꯈꯔꯗꯣ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯗꯣꯝꯗ ꯋꯥꯈꯜ ꯊꯥꯗꯖꯗꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯄꯥꯕꯨꯡ ꯀꯀꯥ ꯁꯤꯇꯣꯜꯖꯤꯠꯅ ꯏꯕꯤꯔꯝꯕ ꯃꯌꯥꯝꯁꯦ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯑꯩꯅ ꯀꯀꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯥꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯅ ꯀꯗꯥꯏꯗꯒꯤ ꯐꯪꯕ ꯑꯗꯒꯤ ꯃꯥꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯅ ꯑꯩꯅ ꯀꯣꯛꯇ ꯈꯔ ꯂꯩꯕꯁꯤꯅ ꯉꯝꯗꯕ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤ ꯇꯧꯕ ꯍꯥꯏꯗꯅ ꯑꯩꯅ ꯈꯪꯒꯠꯂꯛꯄ ꯃꯇꯝꯁꯤꯗ ꯍꯟꯗꯛꯀꯤ ꯖꯨꯟꯒꯤ ꯇꯥꯡ ꯑꯍꯥꯟꯕ ꯋꯤꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏ ꯊꯥꯡꯖꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯟꯒꯤꯅꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕꯒꯤ ꯁꯤꯗ ꯑꯩꯅ ꯅꯨꯃꯤꯠ ꯊꯥ ꯈꯔ ꯑꯃꯨꯛ ꯌꯦꯡꯖꯔꯒ ꯄꯥꯡꯈꯠꯂꯛꯑꯦ ꯊꯥꯁꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯒꯤ ꯁꯥꯕꯤꯇ꯭ꯔꯤ ꯕꯔꯇꯁꯨ ꯇꯥꯈ꯭ꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯒ꯭ꯔꯣꯟ ꯑꯃꯁꯨ ꯏꯟꯗꯤꯌꯥꯗ ꯀꯩꯅꯣ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯅ ꯄꯥꯡꯈꯠꯂꯛꯑꯕꯅꯤꯅ ꯍꯟꯗꯛꯀꯤ ꯊꯥꯡꯖꯁꯤꯗꯒꯤ ꯍꯧꯖꯔꯒꯦꯅ ꯍꯦꯛ ꯈꯟꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩꯉꯣꯟꯁꯤꯗ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯍꯥꯏꯖꯕ ꯇꯥꯔꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯁꯥꯏ ꯐꯪꯒꯦꯅ ꯈꯟꯖꯔꯨꯕ ꯈꯔꯗꯤ ꯂꯩꯔꯕ ꯑꯩꯉꯣꯟꯗ ꯃꯆꯥꯛꯁꯦ ꯑꯗꯨ ꯃꯆꯥꯛꯁꯤ ꯁꯨꯗ꯭ꯔꯒꯗꯤ ꯌꯥꯗꯕ ꯄꯥꯕ ꯃꯇꯝꯗꯨꯕꯨꯗꯤ ꯈꯔꯗꯪ ꯃꯤꯀꯨꯞ ꯈꯔꯗꯪ ꯄꯨꯡꯁꯤꯡ ꯈꯔꯗꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯍꯧꯖꯤꯛ ꯃꯆꯥꯛ ꯁꯤ ꯂꯣꯏꯅꯃꯛ ꯐꯪꯖꯕ ꯑꯣꯏꯗ꯭ꯔꯒꯁꯨ ꯑꯌꯥꯝꯕꯅ ꯑꯩꯒꯤ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ RK ꯁꯨꯕꯥꯁꯤꯅꯤ ꯑꯩꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯇꯤꯟꯅꯖꯔꯛꯄꯅꯤ TGꯗꯒꯤ ꯇꯝꯐꯥꯁꯅꯥ ꯁ꯭ꯀꯨꯜ ꯀꯥꯕ ꯀꯨꯝꯕ ꯏꯕꯥꯅꯤ ꯑꯗꯨꯝ ꯂꯣꯏꯅꯔꯛꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯂꯣꯏꯅꯗꯅ ꯀꯥꯏꯅꯗꯅ ꯂꯩꯖꯔꯤ ꯑꯗꯨ ꯃꯍꯥꯛꯀꯤ
tasu ayangna kuina bagi mamangda aina kakagi se amutadi ai lanthokene na admaina tawbadagi magi macha ibungo rosan kumuksam mana su yamna support tawire ma ima haidana aina hay koidana haijaruba matamda aduga khwaigi maru ori base kakagi macha ibungo yaima haibatare macha se horen pathokada dum yaurakani kakagi larik sida phajana iraga thanami macha masing kari kra ming punamak iraga thambirami ado aina khangjaba aina aingonda yamna nungsina ise haina mingoba dusari gopal sing akai leitana aina nungaiba poi ipwaga aiga pau phaunare phone number su thabire ado ai kakagi se sumaina amutadi aina paba sida ai pagre inthokpadi aina US da leiringai matamda pagre adubu only inthokpa du kakagi kitang mai biodata kitanga duna madunadi tabiriba punamak tasu aina nungai ramgadaba manjadaba abidi kitang mamutana nena ningba sina chingba mayam amaga connection oibasina aigi haukiba chayolsi ai haukiba khangja hogdre gardening kari kapudi ai adum hanagi tawi walking chatpa hore makhada de leichu hekpa khotpa yam chatlamba are mayam thengnabadi hore adubo loina na aina ngasi pangthok jagadoriba pajaba phangjagadoriba sarupsigi khomjan jarakpada ingonda yamna ishorna pibiba haijaba tare yamna harauna adagi loinabak na support tawidana aina ngasi pabagi langbado adu ni haina ai thamjarage yamna nungai imana hairibasi tabada akoigi book club se horakpadagi aihaki oinadi imana so hairibasmaina akoina hodorakpa sida pot machak phangba dagi akoi myam se khutsamna na chatpa akoigi collaboration akoi myamna manipuri gi literature nungsi basina mayai oirakanda akoi myam se chingsellaga chatminna hanba ngambagi yamna spiritual feeling ama so aingonda phauzai aduna aigi damaktadi yamna laibak phaba ni mangon leibani haina ai khanjai aduga ngasigi imana lokhatjari ipasi ai ngaidana leijare aduga haujarakpada ai bi ngasi ehaknati ithau na kaujarage magi book ti leijade aduga magi dictionary si ai gi manakta hujik leijai aduna haubada masi pairaga ai khurumjaraga ngasigi program asi haujai pumnamakpu amuk khwiramjaraba matungda ihan hanba maktada lai oikraba ngasi aina pajagadoriba RK Shitaljit lai oikrababu aina hanba maktada kwam tara lonajaraga plankiba punamak sungakpiu soigiba punamak puchukanbiu ai ngasidi thoganse tawjarage haina hanba maktada ehangna kakagi mafamda lai oikraba kakagi mafamda kwam changjok taraga loinana aina khwiramjari aduga loinana aibi sida yangbiriba abiba boxing haijaba tare punamak sigi mafamda aina hangatjaningba wafam amana ahanba maktada aihangna masipage haidana ngasai aina hangatjagre aigi imanabi adagi aigi isaibungo ade ai ipaibungo punamak adugi sumathakta aibu lamjing lamtak pirakpa hujik maksu lepa leitana lamtak piraiba professor Dr. Meitei Tombi singha asuki matik inspire tawbirakpa ibe manangna handak lokhalibase yamna phai adudi introductory sida karman tawsigi habada ojana adudi ai madunga maroi haina takpirame lari kari mayamdo ai thinga maroi na de konthangda aina pareng ani ta orso hobiro ojana hobiragadi haina tawde ojana nang kolom paibra haina tawdana adu hawda chillaba matam kai thupiriba yojai bungobu hanba maktada ai ngamkhai leitana thagat pasu phongdok jari tawiman chu kaudaba su oijari kausu kaujaroi aduga loinana aigi inau professor aruna
last ki mikupta ibani se wari sana hogdragadi mana sunungai taba aina sunungai taba adai du da aina mawonda yam hangning ba ama khaksu amuk leire ibema dudi akogi kakasi kwai tagi ahan ba wari macha iba ahan bane na aina thengnajare ado aina pagriba samsundorgi inthokpa hariba yam nuai ba syllabus ta su yam kuina aina parata khaba 12 ta 11 da adumaina tauba adugumba chedi karamba kakagi phongba lai tagi no man ahan ba wari macha iba Manipurda wari macha gi lai phongba iba se kakana ihan hanba oirine ba adu ibe manna harau harau na ko adudi Leikolnungda haiba ama lising ama chamapan ni futarukta phongbani July thada madudadi samsundorgi inthokpadu yaude adugi hek thangnaba 46 tumaktada Leinungshi haibase wari macha se phongba adugi manungda akoigi samsundorgi inthokpa haidana huji yamna chama suji phawbada madugi phong saba chanabi se Manipurda hingdana leiba adugumba chanabi na yumpham oira kanda imunga ma anigi machin manaw unagidaba asina jingbagi wari phongdokpa samsundorgi inthokpa haina adugi larikto aduda yawbani haidana inaw ibemana ai paramdai mikupu haiba tare ngasi ayukni adumain tawdana awaba leitana hangjaruba amatang harau phongdok pirakpase ibemagi inawi lamanchu aina tonsinjai paruba khudingda mahaki wafam ama tadragadi aisu nungaitaba ama pokpa adumain tawdana aina ngasi punamakpu yembiriba tabiriba pibiraiba punamakpu ehangna thagatjaba si phongdokjari aduga ama khakna aina ngasi pajagadoriba si ima haiba ani subadadi phongbani ani subadai irambani ima haiba upanyase machi sida hekta ima sida ima mama amagi thodang women's empowerment kaina hujikta pokuiningi se kakana ngallingai matamda nupi singsigi magi power se yamna strong oihaningbagi wakhan leirami haiba sidagi aina ima se lanthok jage hana khanjabani adubu masin novel nina lairik se pabadi pai only 50 page khaktani adubu ngasi makti loiba ngamjaroi dawanina ai handaki hapta sida numinini da loigadra humni da loigadra haibase continuously adum chathajara kanda ehangna novel si pathajagani adugi mamang sida ai chanupi Monica na daudaugi ibirami ba biodata se mahak aina ibe manang oina paro yamna nungsiba ma last su yawbani nangi papagi keno mana Oriental College da daiduda president oirambagi thodang amasu aingonda wakhanda leiriba tawiramba thodang amasu aduga loina na aina ichanupi si yamna mangondagi presentation se tawhaningdana ai hujik ahanba maktada ichanupi Monica da sinajaraba matungda aihangna pagadawagi paramse ai chathajaraklage ichanupi na parakadoriba sidi kakagi biodata thambiramba sini asumna matang asida aihakna biodata si akhoi mayamna akhoi gi ngasi feature tawjariba mingoina panjarabada RK Shitaljit Singh gi biodata si pajarake asoyangam yaw ragasu ngapigani aihakna masi pabada ingonda yamna khara emotional oi masigi ibasi masana aina hairaga ijarapani aihak pathokjarake. A brief life sketch of RK Shitaljit Singh. Monday, August 18, 1913. The Po'aga Laikidabana. Sunday, June 8, 2008. Born at Kangabam Laikai of Imphal city on Monday, the 18th August 1913. While I was 8 years old, my mother died. Then I lived with maternal uncles at Kaisamthong of Imphal city. All what is required to be done was done by my uncles for my maintenance
including education, etc. I passed class 12 examination called Lower Primary Examination from the Kesamthong Lower Primary School. Then I got admitted to class 3 at Chingamaka Upper Primary School. After passing class 3 annual examination, I took a transfer certificate and got admitted to class 4 at Bengali Middle English School, Imphal. After passing the annual examination of class 6 examination, I got admitted to class 7 at Johnstone High School. Then I passed the matriculation examination in 1932 from the Calcutta University in the first division with letters in history and Sanskrit. I was the first student of Manipur to secure letter in history. Then I went to Guwahati for admission to IA, first year class in 1932. I passed the IA final in the first division. Then I got admitted to BA, third year class. I had to appear in the BA final examination 1936, but after the test exam, I fell ill from malaria and could not sit for the final exam in 1936. So I passed the BA examination in 1937 with second class honors in history. I was the first Manipuri to get history honors. Then due to poverty, I stopped further studies. My main occupation in life is teaching in high schools. Before the BA results were out, I could get a chance of teaching at Bengali High School for 3 months with pay. Then I worked for 1 month at Tampasana Girls High School without pay. After I passed the BA exam, I became the assistant headmaster at Ram Lal Paul High School. Then in 1941, I took leave from the school to go to Ajmer with Maharaj Kumar Jaya Singh as his tutor guardian. There at Mayo College, I acted as teacher of Manipuri language for the Maharaj Kumar. Just after my return to Manipur in April 1942, the Imphal town was bombarded. As the result of bombardment by the Japanese army, the town was left by all the people and all the institution became defunct till the end of the war. During the war, I left my home to be a refugee at outskirts of the town. After the war was over, the Tampasana Girls High School was reopened. Then I acted as an assistant teacher for 6 months. As the amount of salary they paid very small and I had to leave the school. Afterward, when the Johnstone High School and the Tampasana High School were taken over by the government, the then education minister sent to me an appointment letter to serve at the Johnstone School. I accepted the appointment and served for more than 2 years. Then I became the headmaster of Ram Lal Paul's High School till I retired at the age of 63. Other activities. Manipur had no newspaper sale agency. I first acted as the selling agent of Amitra Bazar Patrika and also the Statesman. I acted as the reporter of this paper and also of the Associated Press. Before me, nobody was there to do the reporter's job. I was at first the editor of Lalit Manjuri Patrika, a monthly published by Chitrangada Press at Imphal. Then I opened a printing press of my own and published a Manipuri daily called Manipur Matam. Then I acted as a life
insurance agent till the Life Insurance Corporation of India was established by the government. I acted as the secretary for the first cooperative society in Manipur, established by the Manipuri shopkeeper before the Second World War, but I was paid for my service. I am also a writer on various subjects. The number of school textbooks is more than 13 in English and Manipuri for all classes, that is, class 3 to 10. Award received. Fellow of the State Kala Academy, National Teachers Award from President of India, received in 1967, Doctorate Honours Course from Manipur University, Jogendra Nandagiri Award of Manipuri Sahitya Parishad, Thoibi Award, Scroll of Honour Award by the Manipuri Sahitya Parishad, Award by the Manipuri Sahitya Parishad's Diamond Jubilee. Books other than those related to student, Ima, Thadokpa, Rohini, Nungsi Wakaiba, short story, Leikolnungda, Leinungshi, poetry, Ketuki, Balmiki, Ikaulangba, Sakuntala, Sairangba, Vaisna Padavali Shayan, Shaikhan, life story, Netaji Subhash Chandra Bose Amasung, Azad Hind Fauzi. Translation work, Srimad Bhagavad-gita, Sri Narottama Das Ki Prathana, Sri Chaitanya Charitamrita Adi Lila in 9 volume, Madhya Lila in 19 volume, and Antya Lila in 6 volume for Srimad Bhagavad-gita As It Is, published by ISKCON, and Srimad Bhagavatam Canto 1-4, published by ISKCON. The translation work of Srimad Bhagavatam will be continued so long as I can before my death, though I am 91 years old. On some occasion during my lifetime, I acted as chief guest, president, etc. of some literary meeting and non-political meeting. I acted several times as one of the judges of Manipur Drama Festival as well as Yatra, Wali or Sumang Lila Festival organized by Manipur State Kala Academy. I am a talker as well as reciter of poems of All India Radio and Imphal Doordarshan. On the governing bodies of Imphal College and Oriental College, I acted as member to represent the Guwahati University and the Education Department of Manipur before the colleges were converted. Matang asida ayhak na idhaw masamang na ibiramba magi biodata si pathok chaba loizare ayhak na imada muk sinazarage. Makha chathajarakpa oina ayhakna isamaki oina ngachigi ima hairiba novel se karigidamakta sukimatik paningubano pajaribano haibagi wafam khitang miyamgi mafamda ayhak thamjaraklage Manipuri Sahityagi yamna chingthanaba yaraba hiram kayada dan tawbiramlaba Manipuri Sahitya bu chawkhatnaba hotnabiramba achauba aiba amani Rajkumar Shitaljit. Mahak maming chatlaba kabi, novelist, short story writer, journalist, educationist, amasung Vaishnava dhanmagi mamalyamlaba lairik kaya khudol tawbiramba Manipuri Vaishnava amani. Mahak Manipurgi wari machagi apokpa haina singthane. Father of Manipuri short story. Haibadi mana Manipuri wari macha se
hogdoklamba aiba amani mana ihan hana hogdoklamba aduga phongsu phongamba ram rampal high school dagi headmaster ama oina yamna maming zatkiba educationist ase manipuri sahitya dasu achauba mafam kalliba writer amani mana ibiramba novel sing ase top na phajaba vaishnava dharma gi darshan bu mayek seng na phongdok lamba manipuri sahitya itop topa khui ama oiriba novelist ama oina mahakku thoidok na singthanari matang asida mahangna ram rampal da school da headmaster oringai matamda mahaki yamna strict oina chatra singna chandon thilaktrabadi iru jadrabadi laitamba school da changba yade haibase adugi matamdugi akanba niyom ama oirami matamdu da british ki larik tamba sigasu hek khara matau tamba haibasidi miyoi bagi lonchatnina matamdugi nupamcha khitang inkhalakpa haibadi class 8 ka tamakpa 5 6 pauga di adum chandon se phajana thillaga dum chatli aduga 7 8 ka tamakpa dai du di moi gi khitang chawrakpagi hongnaba moi chandonga thillaga lakna bagumba ka chu chawrakpadagi moi se chandon thiningdaba adu matam sida matamdugi angang singna kayagi matik kaino akhoigi administrator oiriba oja bu kayagi matik respect tawi ana haibabu mayumdagi di thilaktraba chandon nutigi phurkhau da hapaga school gi gate ta hek thillaga changi haiba adu chandon du su kawra aba adu kaidorage bu nambul turen da ram rampan school se nambul turen gi torban gi duja laibani aduna ram rampan school sida changdri da chhatra singse nambul turen sida kumdharaga laikhom dunane chandon se thillaga school tamba yana na baina dumaina toba aduna gaurya dharma se asukki mati luna khanjabaga loinana machigi dharma sinamiyoi bagi pukning bu sengba angangi character sagalakpada thaksi khasi punamakse mahakna yamna phajana tambirami haibase masigi wafam sina aigi mama atonba ama lei matamduda aina angang yam oiringai matamda ma ram rampal school sida tambase ai khanghowi matamduda ma chandon thillaga chalambadagi mina langnari haidana phurkhau da chandon se hapa ga chatpa aduga school dagi chuti hek thaba loiraga chandon se muthallaga muk sorok ta laaga yum mu yoba machi noma madi ma chandon kaurambadagi nambun turen dagi lekhom duna thillaga changi hai asumaina miyamna khangna ba wari amasu leiri novelist ama oina mahaku thoidona singthanari Sri Shitaljit ani suba lanjau mamang manipuri sahitya gi parampara tradition sago narakpa aduga ani suba lanjau gi matungdana sahitya gi khongchatta achauba thodang yakhiba hojik phawbada mabu kaunaba leitana sonariba manipuri imagi tanglaba mapari amani mahaki ngasaisu pankhre pabung na ibiramba kaka na ibiramba da Leikolnungda haibase 1946 ki July da mana phongba adugi 46 tu makta da wari masagi apokpa haina ikai khumnana miyamna singthanari base masida Leinungshi su amuk phongi Leinungshi sigi manungsida inthokpa hariba aina ngasai pajakhre na haijariba yamna phajakraba inthokpa hariba magi lilaoina su sanakrabani atopa artist angang generation kya gi matung da lakpa angang singna onthokna phajana artist singsina sanabada su mahanda manba hekta taibang da thokpa manba adugumlaba makhalgi wari machani asumna aihak hojik paba aihangna parjaning bagi ihul aina poglakpa wakhal singa si phongdok charaba matung sidai sida aina khwaidagi amu miyamgi mafamda ima se padringai mamangda masidai sida ahanba kainoda akhoi pabung akhoi asangba minaketana pirakpa chithi haidana ngasagi imagi saihougi seisida ama matamduda pirakpa chithi hairaga pabung minaketan sina pabung kaka Shitaljit sida ima se nainarura kanda irakpa chithi ni masi masu aihak
ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯍꯥꯛ ꯊꯝꯖꯔꯝꯒꯦ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯏꯃꯥꯁꯤ ꯀꯔꯤꯅꯣ ꯃꯁꯤꯗ ꯄꯤꯔꯤꯕ ꯑꯥꯏꯗꯤꯌꯥꯁꯦ ꯑꯏꯕꯅ ꯀꯔꯤ ꯄꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯂꯣꯏꯅꯃꯛ ꯈꯪꯍꯜꯂꯤ ꯇꯧꯕꯇꯕꯨ ꯄꯥꯕꯨꯡꯒꯤ ꯂꯣꯟꯁꯤ ꯈꯤꯇꯪꯗꯤ ꯌꯥꯝꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯤꯝꯄꯜ ꯂꯣꯟꯗꯗꯤ ꯈꯤꯇꯪꯗꯤ ꯈꯣꯏꯅ ꯊꯦꯛꯅ ꯆꯠꯄꯗꯧꯅ ꯇꯧꯏ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯂꯣꯟ ꯉꯥꯛꯇꯅꯤ ꯁꯤꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯑꯩ ꯏꯁꯥꯃꯛꯅ ꯐꯥꯎꯕꯗ ꯎꯍꯧꯕ ꯉꯝꯍꯧꯗ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯍꯥꯛꯀꯤ ꯈꯨꯠꯏꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯨꯅ ꯅꯥꯟꯅ ꯂꯩꯔꯤꯕ 이한 한바 마기 노벨리스트 라방갈라타 하이다나 히스토리컬 우파냐스 란토크라바 아두가 와리 마차 와린 까야마수 마기수 사이테기 아포파 마파니 하이다나 마기 마tam기 아두kum바 짜오르바단 아바단 타오르미바시나 땅마pan 타타라 잉 리싱아마 짜마pan 니푸타리아타 하이바 이마시기 마름다 이비람바세 아이 미양기 마팜다 아이 탐자람게 라이 오이가라바 ngaktani moina piramba akhoi knowledge yam knowledgeable oiba potsing se masi ai thamlamda bangam jararoi ada pirak pachi thi jai Sri Hari Priya Rajkumar Shitaljit Singh heju ibungo ibai saprem mangal kam na lo ima pare natte thakle mayai phana phai phana ningthi na kali ngauri ngasidi thakai mo hairakle manglan amada tauri ima si paru badagini pungning soiri ngauri lamnai daba khongpham amada leiri lamnai daba khongpham amda kaidauri haifam khangde yam khre matom tat tumin isai amadi ngang batai taning bara sakke ta aidi ma kabina akhoi gi pabung sina mana sakiba nasang na yomba phulel do laisak heli singtha nei ipom na wairaba thambalsu layong ningthi saisak nei tharoi na thabal leigi leinam nungsi thagat nei lairang likup lairang lairup singkhibana na kayeka manop chai sital ka bia kanangi ima lairang na mahenjai se uti koba lairang do laigun shu na machenjai piktak chengtak inau laisak laitogda mapanjai ingna mengna thamoi khol lainam ni dasu mapajai namna leinungshi thamoi khon bada mahenjai sital kai bia kanangi ima lairanga manajai khanglabara magi nungai bagi machak ama kari mangli semjariba ka bia kanan ima gi guntana lenglaroi ima makhong somba tanganu nongma manam phukai rakadori samalosna ama igeningure kolom paikhalure karimata chatte karam chatkani khudak amata da wakhal nongthang pareng na maikai mari dagi kupsallakpada pumthak khare punganga khare nongbang nare sarathagi thayaida yachang tiya karalda nongpo nongchuppa khaga wanga lep nongthang na phiral hainaba urabara adu urabadi kharadang khangba ngamlamgani yahetle khongchat chatloi dori aigi mod amatang thuna khangningba yai aduna chithi ase iribani khangbadai ai mahousa kangagi phoroi chatli nakal namata yengbara waganu thagi kalima laiteng oina thoi bhabokta ningthiba mangal mammi pauranikta adu jagat amam angal thanade amam bana mahele mambani aduga angan bana mahele ngan bani imagi lol laina phajai yamna lui aduda nate thawai gi nasol ama phangbagum su tawi pithorakpa kolongi turaringba mapau oina ui sajibu thaningi pi thadoi gi khonthangum thamoida thang panbagum tawi nasadi khangoi tharoi nana chekla pawhang harau jaduna maning tamna makhong jabani kokil na pancham khongge khongbaro wahong na nikhak nisat chakke sakbaro babok tana khangbani tharoi nana pakhong makhong jau kalel gi pi thadoi na khonthang ni jaba hapta bayabara manungda nunggi wakhan masana phana nungai pumnau na thoi jagat na phijang manungda mapung sanei
aduga mapandana machet sane imagi di phijang panda mapung sane phijang nungda sun thi pandana kumai utli nungda tal thai panda jagoi sai amana television gum pangi kumai punamak tal piriba aduga nungda loina adum moi mapanda chattuna yeningai su leite ima da mapung oina naika mama thambalni magi punsi tangkhai amana sutrada loithokle masung amana thupchille masung amata phijang nungda pusilli tengbang jabi naika mama radhana phijang nungda sanari phijang nungda sanari mama radhana mapung sanari ba mipai jawbi mamani magi nungsi mipai wahe amana magi milugi pirang amana ranjit popi laibak jawbi thambal gi sayol nuja thambal amadi mama thambal ani gi macha ranjit ki damakta lamai daba punchi gi tangthak nai ba khongpham da inarakpa chingnarakpa mama thambal na khongpham khuding nuja thambal ngamjarakpa wana namda po che na nungda chal pujarakpa babu ki mamangda tarang taseng na hek tamodli khangning bara imagi sutrapata ningsingsi meghara dha anina kaithel kumlakpada tumna mamagi matha tamna kumlakpada tamna mamagi matha senaraklaba kaphai chatpa ranjit yachang khongnang marumdagi yachang khongnang thuppa urumbu thaja mangana phong haibagi matagum radha tamna ima haina chenjilakpa nuja radhagi marumdagi mama radhana phal chongthoktuna kari tawrami nangdia sida mipaina kolakpa kanagi pungning peloi masigi thongda bhabong na uriba pan gi tujungba piroi na ba kumai yeningdra tamthira ba hing thambal gi wara ba punchi gi khonghau da thoki ba tujungba thodok mayam angakpani film ni nonggi phijangi mama thambal sam khare pan gi phijangi sagen bi thambal sakka chuga samga naga maithongi mangal thakta ipom oina sandok lakle kangau na raba gaurari da mangal tarade mangana magi thamoi singlakle olakle thakha ole apamba phawrakle mihoba ilakle kalakpa lakle yengthiba poklakle mamaido sabuk horakle gaurari ngaure namhaida ba pal namtherakle nitai ture nitai hatpa kanano sak nuja oibi singi athoi balanne laibak chawbi kana gumbi singi di kal oina sumathoi thambal laibak chawbi ni masak na kal ni magi masak ka misa gaurari gi sabukka anina nitai hatpa natra punsi gi nungai manglan mangba horakpa matamni nunga sena khainarakpa matamni mamangi damaktadi magi masak na kal oiduna mapuroiba yotpane nuja thambal kari oiri yengu kare chakle chor maiba chingde mit ki isel khakre loire liklang choi na tare asadana mina hingnei nuja thambal gi di tamthira ba hing amagi chaklaba pungoi amada ta khare hogol lakhidra hogat pham thoktre yengu kaphai thuklaba ranjit chenthorakle mama da kolare macha ge ingba som phangle chaklaba thamoi gi saraba maiba chingba sor gi miluda noina sintharakle nuja thambal gi kaira ba thamoi taisille mama thambal nuja thambal chingkhatlagle hingminare nuja thambal gi thamoi konduna khangle mama thambal gi poire ille angakpa tujungba piroina ba pan gi kumai natro babo ki khuda phamningdra matang asida asumna maroi isli bhap ta ningthi kadai degi poklei hangi ba ei angau bani ngasai na ngaure haikre nungsi ba haipal leipal gumbani maru nai apamba amadi apamba gi sayol mihoba mitaba sinachingba mamagi masagi prem apamba changde mamagi koloi masagi prem na mama asinatra mama na isa machana sakti mama na kam na macha kalyan asinatra mama des matrika gi sayoni des matrika mama gi pangthokpa haksangni
ꯄꯣꯡꯊꯣꯛꯄ ꯍꯛꯆꯥꯡꯅꯤ ꯁꯦꯕꯥ ꯑꯅꯤ ꯌꯦꯠꯅꯕ ꯌꯥꯗꯦ ꯌꯦꯠꯅꯔꯕꯗꯤ ꯈꯣꯝꯂꯥꯝ ꯂꯃꯟ ꯁꯤꯡꯕꯔ ꯍꯥꯏꯕꯕꯨ ꯂꯪꯖꯕ ꯑꯣꯏꯅ ꯊꯣꯛꯏ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯅꯤꯡꯊꯤ ꯄꯥꯜꯂꯤ ꯃꯃꯥ ꯅꯤꯡꯕꯇꯅ ꯃꯃꯥꯒꯤ ꯑꯀꯥꯏꯔꯣꯜ ꯃꯤꯈꯩ ꯈꯪꯕ ꯍꯧꯅꯩ ꯔꯁ ꯃꯥꯒꯤ ꯃꯍꯥꯎꯗꯣ ꯑꯉꯛꯄꯅꯤ ꯅꯨꯡꯒꯤ ꯔꯁ ꯑꯃ ꯄꯥꯟꯒꯤ rasa ama rasa anina mama ima apunba amatta oiba iseni Bhagirathi Alakananda Anigi Sayol Oibi Ganga na Jagati Amam Angan Kangrup Anida Sayol Sana Bagum Nungpan Ani Gibhabo Ta Iman Sanari Pangi Wari Pangi Raski Wa Taduk Lamdri Yamna Sanki Gadore Nungi Haktang Chumina Kisi Aina Hobala Labro Lande Nasakang Pam Tokte Kungi Insindagi Pakong makong libani sutrapata muk ningsingsi radha macha pokte macha gi nungsiba mahau khangde kaphai chatpa ranjina ima kon bana ma kari gi mipai kari taurami ningdi nangdi sida mipai na mabu kari gi koli ranjit na kari gi ningai dana magalai inge na atiada nongja jagatta khangau dana nongkha ithak lak laga mikup amatang Tengban ba pungan ngan bagum sutrapata gi kari taurami nang disida mikub amatang mangal ithak amapi mangal aduna bhabo ki mita gyan gi jagat ama phongi jagat aduda khongda babu thangjil lurabadi manglanda ngauda ningai leite nungi radhana nungi kaphai chatpa angang da kari hai khangabra waga nu ai nupini jagat popi prakriti gi ai sayoni ai iming Ima kawi ay bu sakhangba migi awat pa leite ngasi ay na radha oina lairamba sina nang nangakpani ay namane nang ay gi garbhada hanna poklabani imani munna yengu nangi kakhoi satpa angang mamani khangle mabuk tapsare aina haikidra puning kari dauri haifam khangde yamkhre sajalu sutrapata kaya laikre ima kari no khangmabra mantrani Masagi jagat ki sumat yagi talak aduda Puningna karigi radhana tahangi tanhan hangi nong tahangi khangau daba ithak amalai malangda jagat ama ui manglangi jagat ama su ui hantarei pijang pan gi labak chawinu ja thambal gi awaba punsi gi khongau khangde yamna iningi ai ngauri aduga bhabok atai gi su saruk khak taba yade atai na warawa yai amatang ngangna raga bidai taunarasi Machi aina mangliba sital kai be kanan aina una chat kiba ngamgadra lairang ani di ure laikon chombadi haigadawri imagi yakairol ningthina tamu imagi yakairol minkhai hanna khangu imagi isana nacha nangi sakti ne imagi kamdana nangi kalyan ne ima mirai ruraba aikoi ne imagi nacha aikoi gi premdi niskam ni Adumabu nasa oiba aikoigi langjabadi isana khangna anutap taubatai risibang kimna bandana kari saklami bande ma taram sadhak mukunda dasna binati kari gitaurami jago janani tuina jagole keu jagi bena tuina nasale keu na Sibena Dhanmani Nabai Srimina Ketan Machida Tangohum Tatara Lisinga Magatama Paniputareta Lakidraba Lai Wikraba Ozamina Ketan Ibiramba Ngasagi Ima Upaneaski Matanga Sini Matangdana Amu Kwarakwan Saubana Tang Mapan Tang Tatara Lisinga Magatama Paniputaret Ingda Ibiramba Simatanga Pathokjarage Sri Jukta Rajkumar Shitaljit Singh Biena
ꯂꯦꯡꯕ ꯏꯃꯥ ꯍꯥꯏꯕ ꯎꯄꯟꯌꯥꯁ ꯄꯥꯖꯔꯦ ꯃꯁꯤꯒꯤ ꯂꯥꯏꯅꯥ ꯐꯖꯅ ꯂꯣꯟ ꯃꯁꯤꯒꯤ ꯂꯥꯏꯅ ꯐꯖꯕ ꯂꯣꯟ ꯂꯥꯏꯅ ꯐꯖꯕ ꯂꯣꯟ ꯑꯁꯨꯝꯅ ꯋꯥꯔꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯑꯐꯕ ꯃꯁꯦꯝ ꯊꯥꯡꯉꯩ ꯁꯦꯡꯅꯃꯛ ꯊꯥꯒꯠꯅꯐꯝꯅꯤ ꯑꯩꯈꯣꯏꯅ ꯂꯦꯈꯛ ꯑꯁꯤꯗꯒꯤ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯑꯁꯥ ꯇꯧꯕ ꯌꯥꯏ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯅ 이비람버기 서룩 hꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯏꯃꯥ ꯎꯄꯟꯌꯥꯁꯤ ꯑꯃꯨꯛꯇꯪ ꯍꯧꯖꯔꯛꯂꯒꯦ ꯑꯍꯥꯟꯕꯗ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯕ ꯀꯥꯜ ꯑꯗꯨꯒ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯃꯩꯔꯥ ꯍꯧꯒꯠꯅꯔꯛꯄ ꯃꯇꯝ ꯃꯔꯝ ꯑꯣꯛꯄꯤ ꯂꯥꯏꯅꯤꯡ ꯂꯥꯏꯆꯠ ꯆꯠꯅ ꯈꯪꯂꯕꯤ ꯌꯨꯝꯒꯣꯟꯕꯤꯁꯤꯡꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗ ꯉꯥꯜꯂꯤꯕꯤ ꯕ꯭ꯔꯤꯟꯗꯥ ꯗꯦꯕꯤ ꯃꯈꯣꯡꯗ ꯙꯨꯞ ꯊꯥꯡꯃꯩ ꯊꯥꯟꯗꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯕꯨꯡꯉꯣ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯕꯨ ꯅꯤꯡꯁꯤꯡꯅꯔꯛꯄ ꯃꯟꯗꯤꯔ ꯈꯨꯗꯤꯡꯗ ꯁꯟꯙ꯭ꯌꯥꯔꯇꯤꯒꯤ ꯄꯨꯡꯁꯦꯜ ꯑꯃꯗꯤ ꯀꯥꯡꯁꯤꯒꯤ ꯒꯣꯡ ꯒꯣꯡꯅ ꯚꯛꯇꯤꯁꯤꯡꯒꯤ ꯊꯃꯣꯏ ꯍꯨꯅꯔꯛꯂꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯅ ꯉꯔꯪ ꯉꯔꯪ ꯇꯤꯡꯈꯠꯂꯛꯂꯕ ꯃꯇꯝꯅꯤ ꯌꯨꯝꯗ ꯀꯨꯝꯕꯅ ꯀꯨꯝꯕ ꯍꯧꯅꯔꯕ ꯑꯗꯨꯒ ꯀꯥꯟꯅꯔꯛꯄꯁꯨ ꯑꯗꯨꯝ ꯀꯥꯟꯅꯔꯛꯄ ꯀꯩꯊꯦꯜꯒꯤ ꯑꯀꯥ ꯑꯀꯨꯝꯒꯤ ꯂꯝꯕꯦꯜ ꯁꯣꯔꯣꯛ ꯄꯨꯝꯕ ꯃꯤꯅ ꯊꯟꯒꯠꯂꯛꯄ ꯃꯇꯝꯅꯤ ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯅꯨꯄꯥ ꯃꯇꯩ ꯃꯅꯥꯎ ꯑꯃꯅ ꯄꯣꯠ ꯅꯝꯕꯣ ꯑꯃꯃꯝ ꯃꯅꯝꯗ ꯄꯣꯅꯔꯗꯨꯅ ꯃꯌꯨꯝ ꯀꯨꯝꯂꯛꯂꯝꯃꯤ ꯂꯥꯏꯔꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟꯒꯤ ꯑꯋꯥ ꯀꯣꯡꯒꯥꯏ ꯂꯩꯔꯕꯁꯨ ꯃꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯇꯨꯅ ꯃꯦꯘꯆꯟꯗ꯭ꯔꯒ ꯔꯥꯙꯥꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏ ꯉꯁꯥꯏ ꯇꯥꯗ ꯆꯥꯎꯕ ꯈꯣꯏꯒꯤ ꯃꯃꯥꯒꯤ ꯐꯤꯔꯣꯏꯒꯤ ꯕꯥꯔꯇꯣꯟ ꯇꯧꯔꯝꯃꯦ ꯃꯁꯤ ꯍꯥꯏꯅ ꯔꯥꯙꯥꯅ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯗꯨꯗꯒꯤ ꯍꯪꯂꯛꯏ ꯀꯩꯗꯧꯉꯩ ꯊꯣꯛꯂꯤꯕ ꯍꯌꯦꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯆꯠꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯇꯥꯗꯗꯣ ꯑꯋꯥ ꯑꯅꯥ ꯈꯪꯗꯕ ꯃꯈꯩ ꯅꯣꯝꯃꯤ ꯑꯩꯈꯣꯏꯅꯤꯃꯛ ꯇꯧꯔꯛꯄꯔꯥ ꯕꯥꯔꯇꯣꯟꯗꯤ ꯏꯃꯨꯡ ꯍꯨꯞꯄ ꯍꯥꯏꯔꯝꯃꯤꯅꯦꯗꯣ ꯑꯩꯗꯤ ꯉꯟꯇꯥ ꯍꯧꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯝꯂꯒ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝ ꯈꯣꯠꯄ ꯌꯥꯎꯔꯨꯕ ꯇꯥꯏ ꯑꯩꯕꯨꯁꯨ ꯉꯟꯇꯥ ꯍꯧꯗꯣꯛꯂꯛꯑꯣ ꯑꯩ ꯈꯔ ꯉꯟꯅ ꯆꯠꯄ ꯐꯩ ꯄꯦꯃ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯂꯥꯛꯄꯗ ꯇꯥꯂꯛ ꯑꯃ ꯊꯣꯛꯎꯗꯨꯅ ꯂꯝꯖꯥꯎ ꯑꯗꯨꯗ ꯃꯤ ꯄꯣꯡ ꯑꯇꯣꯞꯄ ꯑꯃꯠꯇ ꯆꯠꯂꯝꯗꯦ ꯄꯥꯛ ꯆꯥꯎꯔꯕ ꯂꯝꯕꯤ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯇꯒꯤ ꯑꯣꯏꯅ ꯂꯥꯏꯅ ꯁꯦꯝꯂꯝꯕꯒꯨꯝ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯋꯥꯔꯤ ꯁꯥꯕ ꯉꯝꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯥꯡꯉꯕꯝ ꯂꯩꯔꯛ ꯃꯄꯥ ꯌꯧꯔꯛꯂꯦ ꯎꯔꯨꯝꯗꯒꯤ ꯆꯍꯤ 2ꯔꯣꯝꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯃꯊꯟꯇ ꯀꯥꯐꯩ ꯆꯠꯂꯝꯕ ꯎꯏ ꯃꯔꯨꯝꯗꯒꯤꯔ ꯊꯣꯔꯛꯄꯔꯥ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯅ ꯃꯇꯝ ꯆꯥꯗꯕ ꯃꯈꯩ ꯂꯩꯔꯝꯕꯗꯨꯗ ꯃꯦꯘꯒ ꯔꯥꯙꯥꯒ ꯑꯅꯤꯗꯣ ꯂꯥꯏꯔ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯊꯨꯛ ꯂꯥꯎꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯔꯥꯙꯥꯕꯨ ꯎꯕꯗ ꯏꯃꯥ ꯀꯧꯔꯗꯨꯅ ꯍꯣꯠꯆꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯏ ꯃꯥꯜꯂꯦ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯃꯤꯍꯨꯟ ꯍꯟꯊꯔꯝꯃꯤ ꯔꯥꯙꯥꯅ ꯑꯉꯥꯡꯗꯨ ꯀꯣꯟꯁꯤꯜꯂꯝꯃꯤ ꯂꯧꯈꯠꯇꯨꯅ ꯄꯝꯂꯒ ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯧꯔꯝꯃꯤ ꯅꯪꯗꯤ ꯁꯤꯗ ꯑꯉꯥꯡꯗꯨꯅ ꯃꯔꯣꯜ ꯏꯈꯣꯏ ꯈꯣꯏꯅ ꯃꯌꯦꯛꯇꯤ ꯁꯦꯡꯗ ꯃꯈꯩ ꯈꯨꯝꯂꯝꯃꯤ ꯏꯃꯥ ꯑꯩ ꯁꯤꯗ ꯇꯨꯝꯃꯤ ꯃꯇꯝ ꯏꯆꯥ ꯆꯥꯗꯅ ꯑꯉꯥꯡ ꯑꯁꯤꯅ ꯂꯝꯕꯦꯜꯗ ꯀꯔꯤꯒꯤ ꯇꯨꯝꯐꯝ ꯊꯣꯛꯏ ꯃꯃꯥ ꯃꯄꯥꯅ ꯐꯃꯨꯡꯗ ꯁꯨꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯝꯖꯥꯎꯗ ꯆꯦꯟꯊꯣꯛꯂꯛꯂꯤꯕꯔꯥ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯣꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯑꯉꯥꯡꯁꯤꯕꯨ ꯑꯗꯨꯋꯥꯏꯗ ꯊꯅꯝꯂꯒ ꯃꯅꯥꯛꯇ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟꯗ ꯀꯨꯝꯗꯨꯅ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯔꯤꯕꯔꯥ ꯑꯁꯤ ꯄꯨꯝꯅꯃꯛ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯎꯈꯥꯗ ꯑꯉꯥꯡꯁꯤ ꯇꯨꯝꯂꯤꯉꯩꯗ ꯍꯨꯟꯗꯣꯛꯂꯝꯂꯕ ꯖꯥꯠꯂꯥ ꯀꯔꯝꯕ ꯑꯉꯥꯡꯗꯨꯅ ꯃꯐꯝꯗꯨꯗ ꯂꯩꯐꯝ ꯊꯣꯛꯄꯒꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯃꯄꯨꯛꯅꯤꯡꯗ ꯏꯊꯛ ꯍꯧꯕꯒꯨꯝꯅ ꯊꯨꯅ ꯃꯑꯣꯟ ꯈꯜꯂꯝꯃꯤ ꯂꯦꯞꯐꯝ ꯈꯪꯂꯝꯗꯦ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯅꯔꯒ ꯈꯥꯡꯉꯕꯝ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃ ꯑꯅꯤꯗ ꯑꯉꯥꯡꯗꯨꯒꯤ ꯃꯔꯝ ꯍꯪꯉꯨꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯂꯛꯇ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ
Koi hang bada lekai duki kana amata nangang dubu macha ni manau ni hai balai tere. Mapam khangdraba duda meghana radha angang du puduna chat lagi hai radhana megha da radhana angang du puduna chat lagi hai asung na makoi ani amuk lamjau tarak le khara chat laga kai champa thong yoraba matam da megha chandran hairami ai koi thana da paw ma piru bana phai nang yum han kharo ai thana yoru ki ge masi hairam laga megha chandra do angang du puduna thong la laga thana ta na chat khare radhana mayum da ta na prat prat lalam thana yore daruga babu amana thorak tuna wa hangna mi kari gino kadai da gino babu angang ase kangabam lekai gi mapada mathan na ta leirami lekai da hangbada su mapa mama amatta song thorak tare daruga babu na imung da amu sangkharaga che kolam paira duna thorak laga angang du gi mioi murti irami loiraga sum hairei ta dagi mingdi kari kawi kadai da leibage megha chandra maming matha taklami daruga babu na chalo haiduna angang du pamla duna mayum pang na laklami radhana mapuroi bado karam tauri gaba haiduna wakal khanduna leirami megha lakpaduda mathwai nungaira duna karam taure haina hanglami hangna angang ado lowduna pamlami aduga manaktagi pot thoktuna kabok khara angang duda pijarami megha na khumlami Thanana notice tauduna angang ama khulle haina lauthokani mapa mama na thirak laga pau piragani adudagi angang ado lowduna matamba tapam laga meghana harami radha aikhoi anigi cha leite haiba uraduna laina piraklabane yengo angang ase masak kaya phajakhrabano masana kayam phariba mapo matangna chana paliba megagi wado makhoi nimak nongminarami yam harauna adubu nupi oibanina radhadi adu yona thajaba ngamlamde mama mapa leiram dababu kana na macha asumna thadokpa ngamgani kana gumba phataba mi amana puduna hundoklam labasu mama oiribi aduna di soidana isa mangkhre haina lepak pungjau thingduna thirakani asi haina radhana khalan asumna megha da hairami hayeng ayukto mama mapa laktuna loktokhrabadi isa phangle haina haraubadi lairaduna isa hurale haibaduna dum amuk tokani he radhe ibocha nangna hairiba sibo thana da taklam ledana kakhem kumlakpada khunbani haina kanana sukari tawragabano landraga loire lai leidana hoi lai budi lei aikhoigi oijaba haina kanna khoiramu momon tawraduna megha chandrana angang du mamai onsilladuna hanglami bungo ipawa haige tawse magi wadu tabada angang do tanga gengduna kabok sairami magi wari tari magi wadu tari aduga makha su tage haiba matagumna yengduna leiram megha chandrana nokmi tawraduna wa hanglami aduga radha su makhoi nigi matawdur mit kuptaba makhai yengduna tarami megha chandrana hairami naming kari kawi bungo nangdia kaude asum haina angang duna khumlam angang dugi pakhum tabada radhana hairei maming thondri maleda natraga ming haiba ngamdaba tai kaya da nungsigraba mitano mama mapa thaduk nai haibagi kari mata su kapal leite angang sidi yamna phagadauri bani masibu pokpa mama mapa di soidana waragani radha phangjaba aikhoi laibak phabani nanda jasoda ani gi maraibak to aikhoi ni gi oiramale aduda oiba lai khoiramsi magi maming asidi aikhoi bu tholu haina laina silebani phai hayeng phawada yeng khisi kana matana lauradrabadi aikhoi gi oyu haina tamledana adu oirabadi kari maming thonge hairiba aina ninglibabu hoje haidoklo haibaro hung ngai khisida kari tawi haibage han haidok pagi kari kaiba leibage madu thondokle haiduna kari dandi arumba phangadaba leibage adu buradha sal leidringai da hodong hatpa taraga daramne ngasai di kaidongna hairi aduga kari haikrabage aina magi mingdi aikhoi bu tholu haina tamkhrama le na hairi dudi
momon nokla duna Meghachandra na hairei kari tauge adudi tholase kari maming tholage hairiba nang adu hayu kari thoningi kadaidagi no nupi ekhoina ming phajaba masak khangpolo nupi nakhoidi leitengdi nasagi oiribani aduna kari ming thonba hitagani adubu ekhoigi lebak sida nupibu macha nungsi jakraba adugi maming thonja handene aduna aisu haita singda chalene Meghachandra na radhagi wadu taraga mangonda mu angang duda mu sangtrik sangna yenglaga momon noklami aduga hairei adudi radha magi maming si tholage do hairo amukta tasine isagi mingdi Ranjit kauge ko ipana Achi hairaga angang ado machimban na pukhatuna chup lami aduga amuk radharomda yengthoklami radhana maming adu tabada kari artha leibage maming dugibo ming yamna phajakraba mingne landa ngamba hairibane Ranjit haibadi lai khuramsi tawru ba khudingda ngamlakpa oiba ichana aduga radha asimaga lai ningu yamna kanna ningadabani kari nina angang asigi mama mapa leiramdaba karigumba leiramlabasu lakpidaba makoi ani harau na nominaraga Meghachandra na angang do lahourage aduga radha na chak ising thongba chatkare ani ahanba chapter loisanjaraba matungda ngasigidamaktadi punamakki mafamda masibhautang oiraga mathangi thangjadana ani suba chapter si chathajaраklage punamakpu khoiramjari ahanba chapter si wari yam nungaira kanta imana akhoi mayam singai halle akoina comment amadi kitang khana naina ba chathadringai da akoi gi ngasi feature tawjariba mingoina panjarabada Rajkumar Shitaljit Singh gi picture asi ayak zoom out tawjarake akoi mayam angtang love and like piminasi kuruminasi asoki phazaraba Manipuri gi literature da thambiramba short story adagi ngasi na imana ahanba oina pabiriba aigidamaktadi novel asi tajabada aina khalle aina ahanbadadi R.K. Shitaljit haraga aigi masigi dictionary se oina refer tawbaduga hujik magi biodata dagi imana mayam details se khangakpada akhoi mayam se sigumba wari mayam si paramdre se karigino haina aina hangjaba question ni aduna masidai sida ngasai panbikriba writing mayam se toinamak aina hujik imada kurumjaraga amuk hangjari akhoi mayam gi damakta pabina bagi damakta aduna akhoi thabak yam leiri haina ai thamjage picture se yam tang pukhatjarake duga akhoi mayam tang khoiraminasi Rajkumar Shitaljit Singh, 18th August 1913, the Poaga, 8 June 2008, the Lekidabani, Magi Young Oiringagi, picture Kara, Yamna Nuksiba, picture Kara, family na share the Wirakpasi, Yingbiu. Matang asida aina imada hanggachaning ngasi hujiki ngasi pabiriba imase
chapter kayamuk oibi bana chapter si aina chapter haidraga so only page 50 khaktani sai sida si chapter budi ai haijarake sida yenga kanda only 16 chapter khaktani ta taru khaktani aduga novel se akoigi yamna sangba achauba novel nate Dr. Kamal hoina iramba madhabi adugumbani pick-up tauraga yang kuina changoi aina introductory ki sil lojagrabanina mathang chatharakpada mathangi thangjadadi magi nungai bagi mayai oibagi kaino oirakpa ka joba live amagi sketch ne pirise aduna adum chapter sina iroi loiba chapter si kaino oiba chapter 25 de tarataru 16 chapter khaktani aduna ahamba chapter pagrabanina 15 da ngaire aduna 15 se ai adum khorangna ngai bidraga su ai khorangna adum पाबल लोइसनजर Daking asagi dialogue si amna aingonda nuksiba aduga akoigi description kangabam lairakta kaina palakpasida amna familiar oiba adugumba nuksiba mapokhali adu imagi any additional comment laibibra ngasidi amna akoigi listeners sing dagi comment dagi nuksiba comment uzari aduna masisu aina patok chaningi koi me amna ngasi ona taumina basida koi punna paminasi yang biribana dum makata na ibira u ado imada aina marakta comment lo khatringai da any additional lay biribra ima haiba novel sigi specifically specifically masi aingonda di haidana loiba naira roi aduga comment so dum matang chana tawjarake aduga tawigumba su mana ai bana matamdu yang ngalingai matamgi warini ai isama poktrenge gi warini hajaba tare ai 1947 gi December tang kunmapan da gi real birthday ni adu gi mamang sida nupi si lairik tamba hogalakta ngai ba adu nupi sing sida mana thona se nupi amada lakchai physically kaino ngamba adagi ina kunba mana lairaba tu hatpa ka joba magi kaino sida style of writing sida aingonda yamna kai haini yam inspire tawba hujing maksi kaka ga ngalingai matamda aina ga wari sanaja hora diga khanjarakpa matang yawa haibadi mana samsundor gi inthokpa sida ka mana nupi sina manau nupi se manau pa siga bamoni ngon lawri na ma inthokta na thamimne ba mayam basina aduna inthokta tawba sida magi awaba sina helaktana tragedy ama thokre ba manau pa legidre manau pa na poku macha su legidre konthangda mana haipasi am phajai ba khongnang achauba ma oina mana symbolically sizinaraga khongnang lengda badu lenge hairadi ngasai matang sari ngai da manau nupi du lokhat laura kana punchi kan baya bado mana sauri ngai da igodu wangi ngai matamda mafam sauri ngai matamdu da tawhodra kan sida manau nupi du na umsu yarakta bado ai gi kanona ai gi nupabu su inthopire magi dialogue to ai just kano kitang lan bayai ko ai kano do aduga isa su leitre aduga ai ipure su leitre inthopire adunga si ai bu lokhat pige la ise ai na su amu samsundor se intho eba manau nupi sina kaisu nate mari mayunga leitaba nate adu nupi magi power se mana kamu yang kan ge se magi lyric sing sida imada ka mana uliba how to be naga laga hayengi wari sida tabiramba hana nenar birambagi su amuk nuairam gani abigan sakuntalamda kano dijamni deba sarmana haibado amuk pa bada anirak paning da ba tawdaba paring kai pen banai da bagi mahau se imada su aina sakuntala dagi tadana leyena aina miyam phamda thamjani aduga women's nupi da empowerment pibado empower do mana tawba ngamdrabaga su mana macha magi damakta nupi amana magi nakanduda lepakanda mana mai macha adugi manakta ga lakpado adugi tuda aina yamna kaino oi yam thagatchaningi khuramjaningi aduga kothoakanda bo hinghaningba yauri eba matamduda aduna asumaina thamjage dagi ngasagi imana su refer to bikre aina su pajabakan ta thengnajare akoina ngasigi writer akoina feature tawjari basi akoi myamna yamna khangba jumba amana
father of short story for Manipur haibaneba. Akoina Manipuri literature gi sum thigalak pakanda madu haibada aidi aingonda su henna nauna thokpaduda aina khalle akoi se thisan ba watli thi ba kangada bani pot laitaba natte haibasi amuka hanna amuk ningsingzari father of short story hairaga ngasagi work mayam se Leikolnungda adagi Leinungshi masigi si huziki imana paibiri ba book to the collection si yaubi bra natraga masigi machak si dilai biraba aina hangjara ise amok makata na ima loiraga amok kari kari pa ning bagi edi masigi work mayam se aina matang ujarak pakanda pa ning bagi machak lairabra laitraga di akhoi myam coordinate tawraga amok pa na bagi sinbado adugi planning ne aina hangjari se aina hujui phogi da ingonda lejari base machi pabung tombina thabirakpada aigi sulai hawi numitu da ai inaugural tauba ai dipongba numitse ai pa dusari ko panna mana pabungi maram se mana platform sidane hairakpada mana haibangam gidana tokiba emotions na henmandana mana phongbane phongba sida kamai phongge bu hujiki ima sina ai uchage ko sidi ima tongan ba no chechegi da leramba aina yamna pajarakpa ima duni aduga hujiki phongi bachina numitu da phongba sida aina di yumda thanama ba masida simana amuk kan pabung tombina di thabirakpani aduga ngasagi yamung do serigo palna numitu phongba numitu aisu yaujayaba like phongba se adumain tawdana yamung se nang yamung se pabung sigi wari pabung leitrakan phongbanina mari se combine taweba tawri sida magi emotion du ai hu phau kaw ba leite kaw su kaw roi yamna nungaitaba amakha oi aduna madai du da phongi se thadokpa kawba upanyasna ihan hana ibaneba thadokpa se aduga upanyasni sisu adai ima ai hu pari se adagi mathangda rohini adagi mathangda nungsi wakhaiba mari se combine tawraga sida novel mari si yauriba aduna ngasagi khwaidagi nungai ga dawbadi ngasagi kaino do wari macha ani se machi di machi makti ayu hujing makti thangjagi paba sida di machina chu amu hena nungai ba edi parama palo rakanda ado sigi novel sina numi ni mari ni continuously changadaba aduna mayamna khanbiraga karambana pambige habdo ha moina lokhatsage aduga aina ima thadokpa ruhini ima simadi pajarani aduga moisu atai su yam kana kano volume yam chawbana te page 50 60 adagi area da lei adubu masi khanara kanda masi kona muk kanu oirasi ai number 1 da wari macha ani se ai pamjayaba adu ai amutang han tawdana haijadana request tawdana leibra kaidobra hadu ai amta hangjagi ge ado miyamgi moso dum pibiro miyamgi damakta ni ain tawjari sisu mayamna nungsibi bagi adum haibatare aduna akoina yengzaba kanda mayam akoigi yengbiriba nauriba haitare ko akoigi youth na akoigi Manipuri literature gi thirakpa kanda pot phangdaba adagi kari pani khangdaba sigumba sida hujik machak yam leire aduna share tawjabani maming singsi akoina paba adagi reference sida yenkhatpiu aduga soidana akoi myam khangminasi aduga finding the voice na su youth mayam akoi mayam si Manipuri literature paba share tawbagi encourage tawba oina akoina open mic haidana event ama sinjarakani recurring oiba aduga akoina listener mayamna mana pamjabadu moina muk share tawba akoina poem oiragana poem thiba short story oigana matek ama khangkatlaga akoina paraga share tawminaba adugi event sinjarake adugi matang asida ima ai akoigi 69 minutes loirabanina ai comment lokhatjarage comment lokhatpiro ya mai bambane shari devi na kurumjari haina ibirai Kumukjam Manjulana Manjula Kumukjam from Calcutta haina ibirai Calcutta dagi ingbiri Rebecca Thangjamna watching from Mayang Imphal haina ibirai Poda Lairik
Yengbamna Yengjeri Imphal dagi haina ibirai. Jenny Rajkumari Rogers na I'm watching from Germany. Kurumjari haina ibirai. Sanaton Hamomna Kurumjari haina ibirai. Sadhana Ningthaujamna I'm watching from Nagamapal haina ibirai. RK Sanathoibi gisi GIF kumbo ramdo mali aina aigi app sida khangzadre. Sukhada paina kurumjari haina ibirai. Bunny ton Dr. Kamalgi Madhabi pathokpirakpa ma'am duni YouTube research paper ibada yamna helpful oi kiye. Thank you ma'am haina ibirai. Akoina Manipuri literature gi share taubasidi kuirabani imana akoi ma'am gidamakta share taubasi aduga akoina COVID lakpa matungdagi haitare akoina Saturday gi live show si hauzakibani aduna masigi si tapna chauthora-kanda hujik akoina khallise akoina khangdabana henba aduga akoigi generation akoigi makhagi generation na Manipuri literature se akoigi script ki translation si laibani na audio da thamagadi akoina Manipuri Meitei mayek paba haitraba natragana Bengali script paba haitrabase singsina mo audio da taragadi akoigi Manipuri literature si adum mangdana lehogani haibagi wakhanlon da akoina audio sida focus tawraga sagachabani masi akoina website ama sanana ba koi sinjari aduga library oina online library oina thammakanda akoi mayam se mafam da Manipur gi mafam da chatkhraga su akoigi Manipuri literature si honor tawmina si haina tawjabani aduna akoina audio si taba kanda hujik wari se akoina mukahanna tage haraso akoina adugi opportunity leibaduni aduga any research akoina akoigi root thirakpa kanda masi yamna imana khudol akoi mayam gi damakta matam kai thokpiraga imana li tawragasu akoina masi community mayam na samkatpani akoina collaborate tawbiriba mayam na larik thabirakpa adagi consult tawbirakpa picture thabirakpa masi mayam sigi damakta hanna thagachari khurumjari aduga mathang tanasu akoi mayam khangminnasi thiminasi haina mukasu hanna haizari RK Sanathoibina watching from Silchar haina ibirai. Sanaton Hamomna Kurumjari haina ibirai. Tapta fan abungna ibirai. Ahanbada ima amadi ichebu kurumjari. Ima amadi ichebu su ana yauda ba oibiyu haina taibang semba mapuda kurumjari. Ay chekon dagi yang jari haina ibirai. Ishan Singh Salamna ibirai kurumjari ima haina ibirai gunamoy RK na kurumjari haina ibirai Shashikanta Hidang Mayumna Pumna Mapu kurumjari watching from Sagol Ban Moirang Lairak Machin Nonne Parking Dagi haina ibirai Jenny Rajkumari Rojana thank you imai bema haina ibirai Poda Lairik yang bamna Ichema Thaja Chanu si YouTube ta Pakhiba Laibra haina ibirai. Akoina Thaja Chanu si akoina Pabasi ay imada muk my status pihanjarake adubu masigi planning si ay kitang share tawjagi ay hangna panjakiba akoina Manipur gi library ama sagat base. Masida akoina Thaja Chanu si akoigi anauba Lirik ni aduga Thaja Chanu da natana akoina lirik achaw sinse parakpakanda akoina membership lauraga akoina library system katchage haina aduda khanjai aduga akoina membership dagi lakpa funds ina literature gi damakta akoigi Manipur dasu laibiriba kanglup mayam siga coordinate taurakanda akoina literature system katpa oina short story writing adugumba tauraga phongba da changba da sizinanaba adumaina khanjai aduna akoigi library si hujik loirakadore membership hangtok jar ani aduna yengbiriba pumna magna Manipur gi literature gi akoigi library si gi member oirakanda akoina achawba lirik si parakpasi
full oina pabasi aduki phangba planning duni aduga pabadi imana hauraga hujik pabasi loire aduga editing akoina tauri aduga yam thuna akoina aina yamna nusina baba haina kaujaba ningoina panjarabata Dr. Jodha Chandra Sanasamgi family ga akoi tana jara kanda masi kamaina lanthoksige haibadu madugi damakta akoi khara step khara watli aduga adu hek release tawbada akoi mayam share tawjarake haina thamjage imana any additionally thaja chanugi amtang panbiro ai tasengna doctor na ingonda thaja sanu se akoina ma leiringai matamda na yam kuina na baga sungna nataba iheng na sumain tawdana ojana paro aidana akoi se meeting tawrakanda aina adudi ai paba horage na ai Australia dagi ai isa Gayatri na Wednesday ga Thursday ga pung amakai changbasu yawi adumain tawdana imai cha se lobani adu unluckily yam nungaita ba mana paba se huraga chapter 14 paba da nongalakpa sida Dr. se COVID na sumaina ngamdre nadana kanoda rims da pukhat khre na haiba sida mayam se loina phara ga thokna rakpana anamba oibana adugi marak tu da hak se adum pai adudi phara akanda Dr. da umtang di tahan hoge ko tahan ja hoge sina gi lana gi warini adu adumaina khalla kansida Dr. se water puthorak pa yare oxygen yaudre yaw lokhoga su yare haibagi wari du tabada yam nungai lui adudagi di chapter 16 parakpa adai di 16 paragena tawringa da egi now Dr. Sadnana ingona message tawrai Dr. Jodha Chandra Sanasam no more haidana adudagi ai se ta kok se yamna nungaitaba di pokhre dana ihing na wari sanar me phone number pibire Dr. na ingonda aina paiba phone di sini sumaina ta tawbirau pabagi nungaitraga su kaina hairamba mayam sida adubu paba dudi lepa yadabanina aina Dr. gi atma sina sargada leiraga su mana penba oira sanuko machi dadi loirage na April thagi kaino thakai adai dudagi hogi bane aduna last kaino Thursday si tang kya orang wani tang trama thoi me gi sidai sida loire loi tang tara jungi me hari se ai su seran turan pa hai rabane aduna ai se am ngai te dai du da ai se emotion hen man dana loirak pagi sentence tuma di ai hai ba ba he ngamdre ai gi isa Gayatri su ma su pura emotion da leire ai sum dai apa ba ai leira amnina ai di khang ba yam ngam gande ai adum madai du da mana kaigumba leiramaga di kaya gi mating nungai ni mai larik se paro monikai mamana pa ga da bani ko haidana mana ihing na sut o tai wo selaga khoi video tawrakanda pa ba du loidringai sida leitri ne ba adu mai tawdana thaja sanu pa ba di loire aduga mathangi amuk chatharani handaki yumja kaisada atopa larik amamu aigi pa ga da ba hanagi incomplete kitang laigi ba du loisan che na khoi khanai sumai tawdana library se sakal akanda akhoi library sigi manung sida anything akhoi awat apa le handabadi ngamdaba su yai adu ngami yani ngai ngamna ba hona jage na adumaina khanje sumai thamjage aduna aigi damakta di akoina collaborate tawrakpa sida Baba Jodhana ingonda sinaramba pot khara lai aduna madu pangthokpa ngamjage haina aisu ninjaraga lai khuramjaraga leijari aduga hojik phau ai isana maga last longmina kiba interview se thadokpa ngam dana leiri khoi gidi yamna finding the voice gidi yamna emotional oiba incident amani haina thamjage makata na lokhachage comment Indu Bhushan Rajkumar na thumbs up pibirai Sagol Sam TJ Singh na watching from Kesam Thong haina ibirai Phazabi Ningthaujam na khurumjari iche ma matam sang na punsi bi khoko haina ibirai Amitra Yandrembam na Sukhada Pal khurumjari haina ibirai Watching from Kaisam Thong haina ibirai
Roshan Khumuk Jamna Kurumjari Haina Ibirai Thoi Saikom RK Barb Naubi Devi Ronen Singhana Pumna Magna Kurumjari Haina Kogi feature Taujariba Mingoina Panjarabada RK Shitaljit Singh da Singh da Mayamna Koi Ona Taubiba Kurumba Sing Thabirapani Rajkumar Buddhisaran Singh na Ibirai Miss you, Aigathoi. Hope you will be peacefully in heavenly abode. Happy to cherish my childhood memories. Every moment spent with you together. Always miss you. Haina Ibirai. Yamna Nisiba comment ning. Arif Aribamna Kurumjari. Haina Ibirai. Bimoti Devina Kurumjari. Haina Ibirai. Rajkumari Nandeshwari. Sakila Yamnam Nasu Kurum. Birai Sukhada Palna Birai, miss you a lot. I got thou lots of memory recall today. Haina Ibirai, Akoigi writer book Hangbiba Mayam na Yangbiri ngasi akoy mayam naningsingba magi mana akoigi damakta thambiramba gift mayam si akoy na thagat minaba masi amna nungayba maphawjay. Jayashree Rajkumari na Ibirai, thank you for featuring our beloved grandfather's work. Much appreciated. Haina Ibirai. Masu mayam suyeng biri yam nanungsi. Guru mayung sorojini na. Taba yam nanungay thagachari. Haina Ibirai. Toyay lina. We all love Agad Dhau. Haina Ibirai. Sagol Sem Sunitana, we miss you so much, our grandfather. Haina Ibirai. Yam nanungsi masu mayam yung ibagi damakta. Ako'y gi sigumba personal interaction by hobase. Masi gi comment si tabate yam nungay amuka hena ako'y na amjaba may jagadabadi hujiki ako'y writer sina ibiramba wari macha natraga poem se pabira kanda video gumba thabira agadi ako'y mayam si tamin na ba adugumba su pamjay aduna soidana mutang kanbiyu aduga poem sing kangkat piraga natraga wari macha mate kitang para kanda ako'y mayam da mutang share tawbira haina ihan na nizari imong manunggi masu adagi macha mayam family dagi haitare aduna madumtang insangzari. Dineshwari Mutumna, thanks Haina Ibirai. Sagol Sem Sunita Vikram Flood Singh na Kurumjari Thabirai. Sangita Thaunawjam Thagachari Haina Ibirai. Rajkumari Johansna, we all love you. I got Dhau Haina Ibirai. Rita RK Oinamna watching from Chennai. It's very enlightening. Haina Ibirai. Ako'y gi mapam-mapamdagi ako'y Manipuri literature sina ako'y mayam buching sinbiraga amata oy na punbiri ako'y mayam kangmin nasi ako'y yango masida larikta ako'y gi syllabus ta yaw na tamakpa nataba ako'y mayam Manipurdagi mapanda chakrakanda ako'y natamba pangdabasi ngasi ako'y pullakanda kangmin nasi tamin nasi Manipuri suki rich oiraba literature se ako'y natizanda bagini ako'y mayam tizanmin nasi kangmin nasi haina mukasu ninsingzari. Tampasna Rajkumari na Ibirai. Missing you a lot, Aigadhau. I can still remember how you always call me and ask whether I like diary and pen. I was so happy and said yes, and you gave me. That was the best moment. We'll always remember you, Aigadhau. Ibirai. Sigumba memory, adagi magi words sina ako'y na punsida awaba nungaitaba thengnaragasu. Literature si pabiyu nungaitaba wakan laibada matugi nungaitabadu da ungaga laibiganu literature ako'y Manipuri ki wari phasa basi larik laibiragadi madu pabiyu aduga ako'y pabada waragana
ꯑꯩꯈꯣꯏ ꯑꯣꯗꯤꯑꯣꯒꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯂꯩꯔꯦ ꯃꯁꯤ ꯌꯦꯡꯈꯠꯄꯤꯔꯒ ꯃꯗꯨ ꯄꯥꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯨ ꯑꯣꯏꯅ ꯗꯥꯏꯚꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯅꯤꯡꯁꯤꯡꯖꯔꯤ R.K. Sanathoi-bina taba yamna nungai haina ibira'i Rajkumar Nanranjanna an ideal strict disciplined teacher haina ibira'i oja oiba masa khangbiba gi comment ni ngasagi akoigi biodata da ibikre mana high school da yamna dedicate tawakanda education gi lam sida magi contribution yamna chawna leiba akoi Manipur gi damakta dugumba miyoi ni Minna Kumari Yankhomna ibi rai ojabu kurumjari ojana kanna honabiduna arepa leitana amagi mathangda ama Manipuri sahitya fazaraba masak singbu puthokpirakpa hainengai leitana nungai jai haina ibirai akoigi imasida aina masida matang chaba laujaraga ngasi phau akoina khamba thoibi gi parakpasina ahanbani masi pabadagi mathang parakpase akoi masina Manipuri literature se yamna passionate oina paba writer si gi ihul haiba tare writer sina wana irakpa magi scenes yaurakpa kanda imasi su du maduda luppa aduna so many times akoi mase mana parakanda magi emotions si nasagi writing si gi ka chanana mana kappa da gi paba ngamkidaba masikumba matang yamna leiki aduna aina yamna akoi magi work si ujarakpa kanda isana su yamna nusiba duka admire tawjaba haitaira akoi masina ta writer sina yamna kuirabagi mamangda iragasu akoi mase aina US da leiringeda aisisu angangi kaigi chak thongba khotpa chenba sida akhoi mase office sidai sida recording se tharamaga aina muk aigi family gi thabak tawba chatpa ada aina marakta mai camera se work tawribra kaini yengba changba sida akhoi mase piga chadum taraga adum paraga leiramba si yawi adana akhoi mana tawriba si yamna aina admire tawjai aduga masigi journey sinasu aingonda aina khangdaba Manipur ki literature se ingonda di ahambada kaimta khangzaba nachade yamna tamba ama oijare aduna ihatsu imabu hanna thagachari masi ai gi damakta su yamna chauba khudol ni aduga khudol si akoina mayamda lanthobanina akoina masi share tawrakanda hena khanghanna akoi ki khangdaba mayam se haitare ko akoina su thira kanda hena tholakpa ma oibado ni haina thamjage Sanathoi ke na o masina tag tawba mali hamon pramukna ibirai kurumjari ima and thagachari finding the voices matam sanglaba matungda Manipuri sahityagi angamba matamgi athoiba writer oja R.K. Shitaljit ki matangda nainaba amasung wari tajaba phangba yamna nungai jai haina ibirai Biswajit Sinhagi Kamensi Ayuzadre Jif Kumbo Rongani Haisnam Jogen Singna Masak Naiba Oja Amagi Maramda Taba Pangzabasi Amna Nungai Haina Ibirai Sorai Sem Aneshwari Su Awang Kunau Dagi Yangjari Haina Ibirai Vishvakirti Gaur Dasna Hare Krishna. We were grown up with his Manipuri dictionary as well as still we are reading his translated in Manipuri language Bhagavad-gita As It Is, written by A.C. Bhakti Vedanta Swamy Prabhupada, the ISKCON founder Archera. We need his blessing. Haina ipirai asai akoigi dictionary se yango asuk chawba se aigi minga si akoi magi thaina leiramba akoi gi hosteler chininaw mayam na ibira aga aigi thabirak pani
masigi si adum akoina refer tawbada yamna English to Manipuri dictionary si yamna phasaba loan masi aina so dum refer tawzai amukasu uchari akoigi yengbiriba pumna makna masigi copy si refer tawbada haibetare akoina loan gi kitang doubt leibada masigi larik si yamna akoigi kanaba amani haina amukasu thamjage Ojagi mathang tana lokhachari dineshwari mutumdagi Ojagi chithigi reading style na pabungi ima thawai happy re ngasi di haina ibirei Jamuna laishramna kurumjari haina ibirei Adhana ning thaujamna ibirei beautifully written wonderful kurumjari haina ibirei Anjarani Laukrapamna Kurumjari Haina Ibirei Khada Palna nice story Haina Ibirei Roshni Kumarna how greatly and beautifully written Haina Ibirei Romila Season Kurumjari Haina Ibirei Rajkumari Johansna I still remember that Aigadhau used to give us monthly salary 1 rupees to all his grandchildren Haina Ibirei Leinungshi salary pirisi kari kari chores tawi haibadasu khangjaningi akoina hujigsu angang singsi yokhalakpa kanda moigi value of money and the work ki discipline adugumba romda khanbagi wakhanlon mali Rishikesh Singhana kurumjari haina ibirei Victoria na su kurumjari thabirai Sudharani Rajkumarina watching from Kesampat and very proud to listen to short story written by grandfather Haina Ibirei. Yamna nuking asi beaming different masu mayamgi maming tabasita yamna siba mapoi aduna yamna proud oiramgani asuki matik pasaba koi Manipuri gi literature gi damakta yamna Manipur gi oina thambiram laba saknai raba Ayuba Sigi, see the blood relation on Oitasi, the Yaman Sina Kamantabira Pagita Makta Tagachari, Hisnam Jogen Namakata Ibirae, Yamna Nungaiba Warini, Kumukjam Manjulana Ibirae, thank you, Imai Bem Haini Ibirae, Tamfashna Rajkumari na Ibirae. For each occasion, Agadha would give us money. Brand new night which Imasi Usarani would come in the morning and give us telling that Agadhav has given the Madugi memory Pesa Pipiramba Mangon Pipiramba gi memory ni Tapta Fan Bungna Ani Subasaru Kaurang Nangaizari Ima Haina Haipiri Ngatiki Warito Yangaira Kanda Imana Matangi the Haireduna Koyam Minasi Matangi Saturday, the Makatana Chatana Bagi the Makta, Haisnam Jogen, Singna Ibirei, positive thinking, Yamna Wangba, Warini, Haina Ibirei, Asagi, Machapok, Taba Kapalduna, Angang, Matang Narakanda, Moina Maminga Ton Bagi, Yamna, Nuksipa, Matan Duni, Sarat Kumar, Loitong, Bamna, Oja Sitaljit Singh Laki, Ichema, Haina Ibirei, Leinungshi, Jenny Rajkumari, Rogerna Ibirai. I'm so proud today to hear so much more of my grandfather and his contribution to our culture and history. Chumbani, Masi Akoina Hana, Maming Taraga Sokonians, Basana Paminaraga, Kokum Chinalakanda, Akogi writers in a Karikari Toronge, the Aduga Nasigi, Amna spiritual moment, Oibenanga Sagi Biodata Patopasita Mama Samang Nairambado. I did this in this minor man irambagi magi style si yamna phazai aduna akoi mayam na sumasi loksin minna si akoi na tawbaka da magi mana ithopiram basi da magi mangonda sentiment oi pot ngata ni haina khanjai mana mathak mathang irakpakan da magi gap year ama leikibada mana lairaba gi maramna ma larik tamba ngamkhidabagi Irabadu Magi sentimental oi papotni haina aina madu pabada khanjai the gimana satra sing boto kimatin siba education gilamda to kimati tauba
adagi magi power of innovation haitare khoi Manipur ki da khoi matam du da khoi gi reporting gi leitaba reporter leitaba adagi khabar gi da mana contribute toramba so it's so inspiring aduna khoi na aina chaurok pakan da khoi sigumba ki khangba gi opportunity se lairakta basi amna khoi laibak thibani kaigino ga matam du da aina yumda Manipur da irang phatte mapan thokanu haina yumda laibasida akoina larik si phangbagi khudong chadabana matamduda RK Shitaljit Singh na masigi wari sing se iramaga so aingonda yaukhide masi yamna laibak thiban ai dang nataba masi mi meyam su leramgani aduna hujikti akoi meyam se khanga abani na koi thira kanda akoi meyam se khanghan si akoi gi history khangsi 1940s te iramaban asuki high oiba literature se ado akoi khangdeba aduna masi ikai ningai ni koi thiminasi khangminasi aduga akoi gi responsibility ni na lominasi akoi na makha gi nauriba angang sing sina khangdaba pa ba thoktre boarding da leire and haira ga so koi audio se taminasi let's find innovative way natra hujik idau sina iram de ngo matam du ma khabar gi ke teleram de do mana li tawra ga taw ba de koi myam taminasi haina mo kasu ai haizake Tamfasna Rajkumari Taptafen Bung Kurumjari amna thagat pirai Sukhada Pal RK Sanathoibi matang Kurumjari thabirai Nirmala Rajkumari ne birai watching from Ahalluk Imphal East yamna nungai jai oja mathangi hapta ngai ba wagadauri aigi pabunga yamna naknana loinaramba ni Pabungna yambung haina kaujabani haina ibirami ibire Haisnam Jogen Singna love thabirai RK Sanathoina Kurumjari thabirai Jenny Rajkumari Rojarna Makhata ne ibirai many memories came back to us from speaking to him on my wedding day where he asked my English husband looks after me and will protect me haina ibirai yamna nungsiba memory ni banti potsambam na kurumjari love thabirai Tripura dagi yangbiri yamna nungsi akoi gi session asita mapam yango Germany dagi Tripura dagi Chennai dagi Manipur gi mapam dagi Delhi dagi dagi US dagi akoi mayam si akoi gi Manipur nungsiba Manipuri literature nungsiba sina akoi mayam si pulhali bani aduna akoi se labna leinaragasu akoi na ima leibak ima Manipuri ki literature se adam hingna leihongnabagi damakta akoi khutsamnana leiminasi haina thamjage M Lokendro Singh na ibirai RK Shitaljit ki compilation Friends English to Manipuri page 1176 ka loinana appendix khara da yauba dictionary ai ngasi phau sizinajari inthokpa haiba wari machadu ngasi high school life to ningsinga I nainabiba ine Madam Sarojnalini bu sukurumjari loinana thakachari hain ibirai asagi apagi dictionary se aina hanna kasi ichage yamna lumba dictionary ni aduso aina masi imana aina aingonda kanagadabasi imana adum pubira akanda adum thabirakpa haiba tare aduna masi soidana yankhatpiu akoi gi loan si English dagi Manipuri yamna phajana translate taubiba akoina khangdaba doubt leiragadi adagi inthokpa hairiba wari machasi imana pabikre finding the voice ki YouTube channel the soidana yankhatpiu aduga amukasu ningsing la abanina aina amuk inthokpasi live oina amuk thadok charake akhoi myam taminas Facebook ta Jenny ada ai suji dictionary se na chena sima soba amta ibani amta utminna sima dictionary se kari gi noina haibada mache yam kana ba haibadi akhoi gi Manipuri loan se English ka yam hainingi se yam lai ba Manipuri sidi longningdri se mayam ne yam paningdri se masida artha amana ne wahai pareng sina mai artha se tongan chale ba
ai example lamtang pijage ko wari kanu su oire ka ba hare dana ko akar bo akar ne ba ka ba se uda karaga di uda ka doine ba nga lo ba da karaga di nga lu ka na cha ya ro doine ba adagi mi se yeng ba da ka kha yeng bai na ma su lei ba so many artha ma se sumpi ba da akoina confused tawe ba angang di aduna mo se haining de paning de ba yamna ai di artha se kari no ne mana piri se artha se akoina su manipuri se tamak ma matam da wahai amana artha mari pidana sentence se mo hai ba ani baudi am phajana ngamba ahum surak pada khitang amu adagi mari surak pada di chukanga khangda su yaw ya khangdi khange adai kon hangda kaino mera ji haptana wahai pareng se mo hare ko mera ji hapa mera di kaino mera di thani mera sin mi maming su ko we ba mera ko ba mi lei mera tha da po ena adoi di akoina madu sum kuphai cha oina khusu oin sura amni na lakani mera dai lakani mera dai di mera tha dar mera du lak toi ne ba adudi kanano na di adu artha ru khanga drai ba kainu mera ni ji karam mera no karam tha no so many confuse ya ai di janupi ani maki se dictionary se siam ka su ai uchara ke ba nga sange janupi na sum utana leire na ai utabani na che na puthore ai gi dictionary du ibe makai le ai thangam dem ta piro ai nga si utori ni sini tauri se adagi huje upanyas ahungi kano si pabung tombina noi pabung tombina thabi le ini ibe manang library du da dine mabuk yam chetli library phadri na si ozana si oza ai kamaina angang ngi de tambire aduga ai huji hanure na kamaino oza kaw de no te khan yeng biu ne delhi si da ai si le jaba da ge ai na khunjar ine ba sai ta se sini si hajara ga makha kano pa comment chung do am ta pa thopio loi bhawa kari pathachage degi makhata nei birai Jenny Rajkumari Rogers na I miss those days when we get to eat rasagulla every Monday for his mapok numit haina ibirai smaina personal comment ibirapasi amna thagachari karigino hairaga aihakna akoigi aina tamjarakpa haitare in my view in my perspective as I'm learning about Manipuri literature aduga mayam na Manipuri pa but the khara waba haitare koigumba aduga world gi oina national international gi audience oina koina tawrakanda ina people of Manipur gi series ama iba ina hujabani masida adongi comment haibase for example si gi rosagula si koina nasagi any ibaganda I had nothing na jade aduna aina aigi writing da mukmana rosagula pam mi haibase masinam ta eva aduna sigumba comment si appreciate of zay aduna yang biribana adongi personal interaction lairaga diswedana comment ibira u aduga koi mayam khangmina si aduga people of Manipur gi series sida I had na izabada masiki yauzage haina hangna koigi listener sing the share tawzeri Sanjit Ningthombam Jinglen ibirai Oja Saroj Nalini ubada puning si akoina class 11 12 tamlingai the guest lecture oina lakpiram mi tabada yamna nungai ki ojagi class hojik phauba ojagi class hakchang phana lebiyu kuina punsi bikho ojabu haina ibirai hojiki mingdu kari haiba no ai am nungsi re aduna angta mingdu saloge Sanjit Nongthombam Jinglen haiba Sanjit Nongthombam Jinglen de makata na sukhada pal na ibirai thanks a lot haina ibirai Jenny Rajkumari na ibirai I have his poem Kamla and I treasured his dictionary haina ibirai Kamla hairi basi Jenny na tang thi biraga akoi de share taw birau akoi myam khangmin si I hak na su taningi haina request tawzeri Jamuna Laishram na ibirai yam namak thamoi
senglaba Vaisnab amagi Manipuri Korirol da thambiramba Kuthasingi Marakta Ima novel Pabirakpasi Yamnamak Mamal Naidrabat Taurangni Haina Ibirai Rajkumari Nandeshwarina Kurumjari Agadhau Haina Ibirai Jenny Rajkumari Namakata na Ibirai Imai Bemana Aikoigi Aiga Idhaugi Maramda Wari Libiduna Aikoi Masu Mayamna Harauba Amasung Kurumjari. Thank you, Monica, for conducting this program. Haina Ibirai Nanau ke H na Kurumjari Haina Ibirai Sarachan Thiamna Ibirai Nungaiba Pongtokjari Asigumba Thauram Sina Aikoi Bu Masak Takli Haina Ibirai Akoina Manipur gi Maramda Thirapada Manipur gi image Sikanana Takani Kugi writer Mayamna Takani Aduna Koina Manipuri literature si Tizinba Konzinba Siamna Maruni Haina Tamjage Duga Koina Chawakpada Masigi Mami se Tarakta Basi Laibak Thibani Adubu Laibak Thibadu Laibak Paba Onto Halasi Sigumba program mayam si Tominaraga Haina Tamzage Sonita RK na very interesting Haina Ibirai Jenny Rajkumari na Makata na Ibirai Mai Bemana Wari Libasita Bayam na Nungai Jay Ana Yautana Nungai na Punsi Sang na Leibiyu Haina Ibirai Ajanta Devi Naurem Assam Guwahati Dagini Wari Sitabada Pukning Nunsi Matangi Damak Taurang na Ngaizari Imabu Kurumjari Amasung Hanna Tagatjari Guwahati Dagini Amna Nungsi Akoigi Chininaw Victoria RK na Kurumjari Haina Ibirai Sneras Yumna Kurumjari watching from Guwahati Dagi Ibirai Amna Nungsi Guwahati Dagi Akoi Chininaw Mayaming Biri Rajkumari Johansna Delhi Dagi Biri Taslima Baina Kurumjari Haina Ibirai Sanju Thangjamna Hope everything is fine Thagachari Haina Ibirai Victoria Arkena love and support from Hodam Leirak Imphal Dagi Ibirai Abe Prukambram na Kurumjari from Sandra Ithing Haina Ibirai Sukhada Palna miss you Kaka Haina Ibirai Sneharaj Yumna Kaka you are always in my heart Haina Ibirai Taslima Baina Kurumjari from Kwakta Haina Ibirai Thaunauzam Sam Singhana after long time watching from Guwahati Haina Ibirai Amna Nungai ngasi akoigi writer mayamsu yengbiri koi honor dominary ngasigi feature tawzariba mingoina panjarabada artist Shitaljit ki work amasung mabu ningsingba thauramasida Sana Khoirom na Ibirai Kurumjari mai be Mahaina Ibirai Sansana KH na thank you Chema we miss you Kaka a lot Haina Ibirai Manoramana Bema Moirang Chana Ahan ba Maktada Bobok Kurumjari Matam Sangna Punsiba Obiyuko Bobok Matam Sangna Punsiba Obiyuko discussion sitabada yamna nungai loksing yamna oi Haina Hairi aduna Bobok Aduna Bobok Korabanina yamna ngangni aigi icha oibeyai aduna noi miyam sigumba akoigi yamna rich oiraba 1940s te iramba sigumba works akoi khangminasi ningsingsi akoigi root akoigi haurak phamse akoi ningsing yang kanduda akoi si chawkhatpa full oiba mioi adu oirak oigani oiminasi haina aina angang akoigi listener mayamda paujenjari sigumba si taminasi akoina akoigi oiba potse masi khangbasi yamna darkar oi haina ai thamjage Ibungo Mangang Chane Ibirai Inthokpa Wari Macha class 9 da Aduga Amuksu MA second semester da Tamjaraki number 2 da Ima novel sina BA second year da Tamlaki Yamna Phazaba Wari Macha Amadi novel ni Haina Ibirai Janina Makata ni Ibirai so sweet Haina Ibirai Ajanta Devina Ningsing Birak Pagi Thagachari Haina Ibirai Sudharani Rajkumarina, thank you, my Bem and Monica, Haina Ibirai. Janning Oinamna Thagachari, finding the voices for this precious presentation of our beloved Ega Idhau Haina Ibirai. Binodini
Hazari Mayumna Kurumjeri Haine Ibirai, Moirang Them Nagendrana watching from Kurai Haine Ibirai, Tamba Lovely Kumanna Makata Bawarisu, Naizeri Haine Ibirai, Imoinu Takelambam na Kurumjeri Haine Ibirai Nanau Elna Tabayamna Nungai Tagachari Haine Ibirai Jaya Nasu Kurumjeri Tabirai Babita Irangbam Natabada Yamna Nungai Matangisu Korang Nangai Jeri Haine Ibirai Binodini Nayamna Pazaba Warini Shona Zanbibo Isanu Tagachari Haine Ibirai Sahabuddin na Ibirai Aidi Makoy Gumba Iram Dagi Maming Chatlamba Sing Asigi Matam Pumbada Tungi Haurakliba Mirol Sing Kaudanaba Makoisi Gi Mapam Amada Punna Monument or Murti Makna Tragasu Mamingta Oirasu Mapam Amada Matampum Bagi Ningsing Nabaga Men Asina Semlaga Maminga Kona Iraga Tamba Aidi Pamjay Yos Muhammad Sahabuddin Yamna Pazaba Aidiani Akoina Masi Kanpam Toi Amaronda Aina Warau da Bangamde Akoigi Government Gi Page Kumbada Literature Gi Miyoi Sing Gi Moigi achievement sing si Tagat Bakara Watpra Haina Kanjay Aduga Akoina tribute Kumba Pibadasu Masi Kara Watpra Haina Kanjay Aduna government gi site gisu literature gi Maming Dairaba Satnai Raba Mayamsi the Kara focus Tauragadi Manipuri literature si hen attention Mayam na Pibira Kadra Haina Kanjay Aduga government Nataba Akoi Mayam na Akoi gi Nuksibasi tribute oina piminaba oina akoina su khanba mathau dai akoigi artist sing da aina mo invite taujari artist sing na su mo akoigi writer sing se moigi art yeglapa what is art is a akoina conversation duneba start tawraka do is artist amana akoigi writer amagi profile yeglapa portrait yeglapa kanda maduduna conversation orakani museum amada thelapa kanda masikanano haraga magi mok torakani aduna painting adagi sculpture sigumba myam se adagi akoina award kumba pibada maming tauba aduna masi adum minsingna na bagi damaktani amna phajaba wakhanlon ni different keno haitare ways da akoi myam na masi continue tawnna ba khanmin si haina Yamna Pazaba Kamani. Thank you so much. Jenny Rajkumari na Ibirai, if I'm not mistaken, Ega Idha was the first person in Manipur who translated English in Manipuri dictionary. Please correct me if I'm right. Haina Hanbirai. Akoigi Manipuri English to Manipuri dictionary se. Magi dictionary sina koi Manipur da khwagi ahanba oiga doira haibagi wahang sing na hangbirais. Machi china ihan hanbo oidoin. Okay. Aduna akoigi Ziki work sida su yangakpa kanda 1940s tagi magi work si irakpa masi yamna nauringagi mamangdagi adum ira abani haina aina duga aina ngasai haijagibado akoina chawrakpa kanda madugi potsi phangaktabasi ai hak kitang nungaijate adu bujik phangabanina khoi myam khangminarasi share tawminasi Ramananda Takhelambam Naibirai ngasigi program si yamna nungai yamna nungsi haidoba mali thank you hai Naibirai Omila chingam bamna imaga ichega kuina punsibi yu hai Naibirai Kiran Malhotrana good evening abok hai Naibirai Yaima
Tauremna ima do chahi kaya surage haina ibire hangbire. I say, 1947 की December की तांग कुमापन तो आई की पोपन मिने असेंग बगी अदुना आई से हुजिक चाही 74 ने हंडा की December दा complete फारगा 75 होई दोइन 74 yamni akoi masi huzik duna akoi mayam gi tamakta wari libi ba aina angang oiringai da akoi masina akoi se matam du da mai ga leite akoi laten se thala kan da phamung da akoi mana wari pabira kan da tumda gi basi ai ningsengi aduna huzik po pabiri just technology dagi kai dagi change tawrakpani aduga imagi khonjen city ai gi nakong da same oina dum tajari M Lokendra chahi haina pallakan da amuk aina ngasi akoina feature tawjari basi yengok yamna akoina idhau sigi pictures ai isamang na unadraga sumagi pictures yengbada yamna nungsiba ma poi ngasai gi 1913 da po kanda 2008 da lagi da bani aduga mana mai biodata se 91 years ngasi aina pathok chagi ba biodata se mana 91 years suba kanda ibiram bane ba aduga mana putsi bas 95 years ado yamna kanna yamna singna phazana 91 years ta maina mai biodata ga ibiram bas amta khalun yamna inspiring oiba sigi program asi yamna inspiring oiba program ni aigi damakta di adom na so inspiring oiba oiramgani haina khanjai aduga akoina social media da share tawba kanda akoi ki ahan laman singi word sing se kaudana ba moi gi maming si ira kanda moina ibiramba word se akoi myam khangmin si haina amuka su thamjari comment si loidi loisalakadore imai yam tang thuna pathok charake yani M Lokendrona wishes haina pibira I langam laina love you both haina pibira I yumnam nilakanta na yamna nungsi kurumjari from Nilakanta and Sunita and Kartik yumnam haina ibira I mamal naidraba thauramni thagachari haina ibira I sahabudin na ibira I makatana Pangal Machagi Kamel di Paningdrabra Masigi Paningdrabra Kantoklaga Jatkibasi Nungai Jade Masigi Kamensi Aina di Pazakrabani Aduna Haibira Iba Kamensi Ai Kitang Yanta Jadre Aina di Matang Pazarakpani Aigi Apsida Tokcha Badu Masagi Murti Gidu Aina Pazakre Haina Kanjai Warau biganu haina haizage Langbam Sanjit na can never forget Sirs Kamla ngasagi point duni ay hang nasu pagadabagi ngaizari haina thamjage Hizam Rajen hello madam haina ibirai Laishram Roskina live thagat pirakpa yamna nungai jai khurumjari haina ibirai Sahabuddin na makata na ibirai ay Leikolnungdagini ay gi laifam haiza hudre warau binuko iche na hairi Sahabuddin si aigi di akoi Meitei Pangal adu adak emta leizade ahanba haigiba kamentugi makatana aina pizabani akoi si humanity oina human being oina nungsinana laiminasi haiba du the thajai aduga lilong haiba mafam si aigi damakta di yamna special oiba mafam ni akoi baba aigi pokpiba aigi father si Lilong Hauraibi College ta magi last retirement si adudagi oikibani Lilong hairiba mafam si ahyak nasu babagi tum injaraga lakchai aduna yamna nungsi akoi masen warau batau nagumsi haina I thamjage
Mina Sinhana, watching from Agartala, Haine Birai, Gokul Sharmana, thank you. It reminded me my old culture of worry, Lairik Taba during Kalentha by our grandparents, Haine Ibirai. Lausambam Ronitana Yamna Nungsiye, Madam Haine Ibirai, Elizabeth Luang Nangasi, the Maraktagi Yang Zahore, Kurumjari Oja, Bu Birap na Kasardagi Yang Biri Haina Ibirai. Matang asida akoigi program asi ngasigi damaktadi loisinjarage imagi connection si lep kre magi battery loiram gadaba mali aina khanbada adubu mathangi Saturday da akoi soidana unamina si ima hairiba novel asi ngasigi first chapter the chapter adu loikre aduga mathang tarakpadana imagi novel da koina tum focus tawraga taminasi ngasina koina writers gi maramda khangba hena khangna nabagi damakta writer gi maramda hena koi khanamina bani hairaga yengbiriba pumna makpu hanna hanna khurumjari akoi myam take the kaidana leibiu zuzi covid ki situation sida wakan piksan biganu akoi myam na wakan pick agasu kanano mada wari saraga literature gi watara kanda akoi ki mental strength yamna strong on lemina si hairaga akoi ngasi gi program si loisinjarage khurumjari